ꯑꯗꯨꯅꯦ ꯑꯩꯁꯨ ꯍꯥꯏ ꯀꯩ ꯅꯪ ꯇꯧꯔꯤꯗꯣ ꯍꯥ ꯅꯪꯗꯤ ꯀꯩ ꯇꯥꯔꯛꯑꯕ ꯅꯪꯁꯦ ꯆꯣꯡꯊꯔ ꯅꯪ ꯁꯤꯔꯒꯦ ꯍꯥꯏꯕꯣ ꯇꯧꯔꯤ ꯐꯤꯕꯝꯁꯦ ꯀꯩ ꯃꯥꯜꯂꯦ ꯇꯧꯔꯤ ꯐꯤꯕꯝꯁꯦ ꯎꯅꯦ ꯏꯃꯥ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤ ꯍꯧꯖꯤꯛꯅ ꯍꯥ ꯅꯪ ꯁꯤ ꯆꯣꯡꯊꯔ ꯁꯨꯁꯥꯏꯠ ꯇꯧꯔꯒꯦ ꯍꯥꯏꯕꯅ ꯑꯃ ꯀꯔꯤꯅꯣ ꯑꯗꯨꯒꯤ ꯇꯥꯔꯛꯑꯗꯤ ꯅꯪ ꯁꯤꯔꯣꯏꯗ꯭ꯔꯣ ꯂꯝ ꯍꯦꯜꯂꯦ ꯍꯥꯏꯅ ꯅꯠꯇ꯭ꯔꯥ ꯂꯝ ꯍꯦꯜꯂꯦ ꯍꯥꯏꯅ ꯃꯅꯨꯡꯗ ꯊꯝꯃ ꯃꯥ ꯃꯊꯛꯇ ꯑꯃꯨꯛ ꯀꯥꯈꯠꯂꯒ ꯇꯧꯏꯁꯦ ꯕꯣꯔꯥ ꯀꯌꯥ ꯍꯩꯒꯦ 1 2 3 4 5 6 7 8 ꯍꯣꯃꯣꯟ 3 ꯃꯈꯥꯏ ꯈꯤꯇꯪ ꯍꯦꯜꯂꯤ ꯑꯣ ꯑꯗꯨ ꯄꯨꯔꯥ 4ꯈꯛ ꯋꯥꯠꯄꯗꯨꯅ ꯀꯃꯥꯏꯅ ꯇꯧꯅꯗꯣꯏꯕ ꯈꯪꯗ꯭ꯔꯤ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯉꯔꯥꯡꯗꯩ ꯍꯥꯡ ꯀꯩꯝ ꯍꯥꯏꯔꯝꯗꯦ ꯑꯩ ꯃꯇꯧꯁꯨ ꯂꯤꯊꯣꯔꯤꯖꯧ ꯀꯨꯇꯨ ꯅꯪ ꯗꯨꯒꯩ ꯇꯥꯔꯛꯑꯕ ꯁꯤꯒ ꯇꯥꯔꯛꯑꯕ ꯅꯈꯣꯡ ꯇꯦꯛꯑꯦ ꯅꯪ ꯅꯈꯣꯡ ꯇꯦꯛꯑꯦ ꯍꯦꯛ ꯇꯥꯔꯛꯄꯗ ꯀꯩꯅꯣ ꯆꯦꯡ ꯑꯁꯨꯕꯗꯣ ꯑꯣ ꯅꯪꯒꯤ ꯑꯣꯟꯊꯣꯛꯑꯣꯅ ꯅꯪꯒꯤ ꯂꯧꯒꯗꯕꯗꯣ ꯀꯩꯅꯣꯅꯦ ꯏꯃꯥ ꯇꯥꯔꯛꯇꯣꯔꯦ ꯄꯣꯠ 30 ꯑꯣꯟꯈ꯭ꯔꯦ ꯀꯌꯥ ꯂꯩꯔꯤꯔꯣꯏꯗꯤ ꯀꯩꯅꯣꯅꯦ ꯑꯩ ꯂꯧꯏꯗꯣ 60 ꯄꯣꯠꯅꯤ ꯑꯗꯨꯏ 30 ꯑꯣꯟꯈ꯭ꯔꯗꯤ 33 ꯂꯩꯔꯤ 33 ꯂꯩꯔꯤꯌꯦ ꯑꯣꯟꯒꯗꯕ 60 ꯄꯣꯠꯅꯦꯕ ꯑꯩ ꯄꯨꯔꯤꯗꯣ 30 ꯑꯣꯜꯂꯗꯤ 33 ꯑꯃꯨꯛ ꯂꯩꯔꯤ ꯁꯤꯒꯤ ꯍꯨꯏꯁꯦ ꯐꯖꯅ ꯅꯣꯛꯅꯤꯡꯉꯛꯇꯣꯔꯤꯕꯣ ꯑꯗꯨꯅꯦ ꯑꯩꯁꯨ ꯑꯃ ꯃꯅꯨꯡꯗ ꯂꯩ ꯑꯃꯁꯤꯗꯨꯗꯤ ꯑꯁ ꯈꯣꯔꯣ ꯈꯣꯠ ꯂꯩꯔꯦ ꯃꯥꯅ ꯃꯈꯣꯡ ꯌꯥꯗ꯭ꯔꯕꯅꯤꯅꯦ ꯃꯥꯗꯤ ꯀꯥꯈꯠ ꯉꯝꯗ꯭ꯔꯦ ꯇꯤꯟ ꯃꯊꯛꯁꯦ ꯎꯧꯕ ꯉꯝꯅꯕ ꯂꯤꯈꯠꯂꯣ ꯈꯔ ꯋꯥꯡꯉꯤ ꯃꯥ ꯀꯥꯔꯤꯁꯦ ꯈꯔ ꯋꯥꯡꯉꯤꯅꯦ ꯃꯥ ꯀꯥꯈꯠꯂꯛꯏꯁꯦ ꯍꯥꯏ ꯀꯩ ꯅꯪ ꯇꯧꯔꯤꯗꯣ ꯍꯥ ꯅꯪꯗꯤ ꯀꯩ ꯇꯥꯔꯛꯑꯕ ꯅꯪꯁꯦ ꯆꯣꯡꯊꯔ ꯅꯪ ꯁꯤꯔꯒꯦ ꯍꯥꯏꯕꯣ ꯇꯧꯔꯤ ꯐꯤꯕꯝꯁꯦ ꯀꯩ ꯃꯥꯜꯂꯦ ꯇꯧꯔꯤ ꯐꯤꯕꯝꯁꯦ ꯎꯅꯦ ꯏꯃꯥ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤ ꯍꯧꯖꯤꯛꯅ ꯍꯥ ꯅꯪ ꯁꯤ ꯆꯣꯡꯊꯔ ꯁꯨꯁꯥꯏꯠ ꯇꯧꯔꯒꯦ ꯍꯥꯏꯕꯅ ꯑꯃꯁꯤ ꯀꯟꯅ ꯈꯣꯠꯂꯤ ꯌꯦꯡꯉꯨ ꯇꯧꯏꯁꯦ ꯏꯁ ꯁꯨꯁꯥꯏꯠ ꯇꯧꯔꯒꯦ ꯍꯥꯏꯕ ꯅꯪ ꯁꯤ ꯆꯣꯡꯊꯔꯒ ꯉꯝꯅꯕꯅꯤ ꯃꯥ ꯊꯣꯛꯂꯛꯇꯣꯔꯤ ꯏꯅꯝꯃ ꯃꯥꯏꯁꯦ ꯅꯁꯦ ꯆꯣꯡꯊꯔꯕ ꯍꯨꯏꯁꯦ ꯁꯤꯔꯅꯤ ꯃꯈꯣꯡ ꯇꯦꯛꯇꯅ ꯃꯥ ꯇꯧꯅ ꯊꯣꯛꯂꯛꯇꯣꯔꯦ ꯉꯝꯅꯕ ꯊꯣꯛꯂꯛꯇꯣꯔꯦ ꯃꯥ